Leimakhong Army Camp Tamioi ama mangkhibadagi thiba khangdana leidiba aduga mari leinana Chief Minister na military camp fauba secure oidre haina media da thamlakwa wafam asi mipainingai oire haina Thangmaiban ACG MLA KH Joykishan na phongdokre Thangmaiban Kendra Development Organization Tagdogi mityang makhada Khoyathong Tombisna High School da hangliba relief camp te leidiba angang singna seasonana ba blanket amadi pillow yenthokpagi thoramda phongdokhibani Thoramadu the MLA Joykishan Makata Araduna, MLA Minister Singi Yum secure oidre, Army camp fauba secure oidre, Haribua from Fongdoklakpa Asinadi, Micham Singh, Mataukaram na secure oigane. Hiramasigi Matanga Ekoi Ningtina Kanaba Matam oide haike. Mahana Makatana, Miam Gimihu Toidiba, Mahak Yauna, MLA Minister Singna, Lebak Miam Gipunsi, Amadi, Lantum Kanba, Ngamdabagi, Maraibak Mazati, Mafuruf Kanjanaba Haiduna, Chani Thakani, Kangdaba Makai, Village Volunteer Sing Kul, Ngakli, Tawai Pau Bathari. Makoigi Togdang Ekoi Pumbana Ikai Kum Nazari. Adubu Miamgi Ihogi Mingda, Maitei Furup ki lining like Shol Yekai Tingaiba, Mama Lebang Nungshiba, Sasinaba, Pataba Mui Kanglup Amaladiba Asi Ekoi Puna, Manghan Bachangi. Maitai Furup ki sentiment sokpa thabak thoram sing taurambada chenaba miyoi sing phana bagi chap chaba khudam changdam police department ta leramgani police nasu aranba tawba miyoi sing adu phaduna miyam khangna cherak pirakani haibagi thajaba lei haiba wafam thamladuna mahaki maikaidagi aranba tawba sing adu phaba ngamba police team da lupa lakh amagi reward pigani haina lauthokhe Amaram the relief camp ladiba angang sing na season na ba pi kiba polam sing adu tagdogi mityang makhada AC adu the ladiba miam lup sing na lupa lak aniga lising kuntragi senfam oina pirakiba tengbang aduna blanket amadi pillow leiduna khutsinabani haidi Masigi paper da even military camp not secure right now honorable CM the center the CE yam chaun heading the always masigi tum hogala pamatam da ko shocking so military camp was secure with Rena, Lebaxigi, Lucingba, Lebaki CM, and Togdong Mana, Center hire a bison, Canano Peniki or Army camp the secure of the Kada no securities. MLA Gimum secure with Dre, Minister Gimum secure with Dre, Army camp secure with Dre, other Prazagi securities, Karai lady. Masi Akoi, Yamkana Nava Takali, Akoi Masinamus in Tunanaba, Kurk Imam, Sang Asic, Masihana Lucian Bum Takali. I ishag itogdang, I Furuk Kanab Honabada, Asugumba, Mahik Kuraki easing some harbor matanda. Maru police team drai pala ama ai reward oni pigini singa phone lauthoi Thoramaduga mari lena wafam thamladuna MLA Joykishan makhatana tagdogi mityang makhada hangliba relief camp asidlaiba angang singna seasonaba blanket pillow yauna chana thangna bagi potlam sing leishillaga mahaki yumda thamkhibane Hariba potlam sing adu pithokpa ngamdringida ziribam da thokiba laibak tiba thogdok adugi khudong chaba lauraga khuraki ina lai saba gangster Khutpu ama laklaga potlam kaya puduna chatke amaram the relief camp the lady ba angang singa sina season na ba haiduna tagdogi mityang makhada ACS the lady ba miam lup singna lupa lak aniga lising kontragi senfam tengbang wina pirakpa aduna blanket amadi pillow na chingba potlam sing tagdo management na leiduna khutsina bani haike Akoi na thamoi sokpa sentiment sokpa Manipur leriba tampaki khudimaksina lining tau lemren gi ka changbada hangoi de ilujada di chat lokto changi ba ka chang khongpang la korama ba ai gi ijati gi ifurup ki dharma bu singnara ba aduguma kangbu se yokhatna thambam thokte masi hana marupang na mutar kada Manipur leba CSO mayam lawi imai bim na maitai punjana ro tampaki mi punjana ro MLA punjana lawi thugai na ba sinba group om leiri thugai na ba sinba group to matugi kangbu du ne ba huji ai yum thugai ba changai ba kangbu si moi baking the canal Karino, Ijati, Mushiba Saraka, Ipur Mushijaraka, Ipur, Mangan of Hono Gambuse, Masi, Leba Mayam Sana to Tigat View, Masi, Makosha Marupuna, Mangan said.